Hello, my YouTube family. Manipuri homemaker channel में आम्बू तराम नोक्सरी मैं आंगा सिदे खेर अमु होजरगे अखोइगे उसोप मेलादा सोस्तीदा कइदा थोंग खेरदो अदुगी स्टाइल दुनिको खेर बुदे अखोइना पक्थोंदा तुम थोंगिको आइसो तुम नहांगा तुम अथुबिदा थोंनिंगबा मओंदा तुम पक्थोंदा थोंगी खेर से तुम ताबा ओनबा पोने अदुरोगसु अखोइगे सोस्तीदा कइदा आइगाना बाम्बोना थोंगबा मतमददि मागी थाइबा मचन करम कांदा थाकपा कमाइ तौबा हाइबदो मागी डिटेल्स तो याम फजाना सुना जो हाइजरके अदुगा अदुगी मओंदुदा याम फजाना सु थोंजरकेको अदुगा हाउबसु तो किमति हाउजाने अखोइगे चुमने पक्थोंदा थोंबदा अदुदगेदि अखोइगे आइगागी स्टाइल सिदा थोंबसिना तो किमति हेले महाउ लेबा अदुदि हुजि कमाइना थोंगे हाबदो येंमिनारसिको मैम अदुगा खितांग सुलाइना अथुबा मओंदा थोंजरकेको कोरफू से इसिंगसे तंखाइ खितांग हेलपना हापेको कोरफू से केजी अमा चनबो कोरफूने अदुगा उसोपता कइदा थोंबा अखोइगे कोरफू अचौबदो अदुदुनाने अखोइगे खेर थोंबा मतमदा चेंग केजी अनि चलेबको अदो आइगिसिना तंखाइ अमा पिकपा हाइतारे अदो तेजपता खरा हमने युबी अटेकपा खरा हमने करपू लोइना रेडी द खर लैजरे अदुगा संगोम से अमूलगे पाउडर से सियोइना हापचे अखोइगे आइगाना सोस्तीदा कइदा थोंबदा हापिबदो अदुगा चप मानना तौरगा थोंगागा येंगसेबा अदुगा चेंगसे मचंग ngaतनिको खैदोखरबने अखोइगे चगेमसिंगतो लोइना खैदोगा लौथोकरे चेंग मचंग ngaतना थोंबसिना अखोइगे खेरसे मचक याम फजरगा हावबनेबा अदो हाइफेटंग फटलौना जामथोगा खितांग ड्राई ओहनगे अदो असेंबगिदि अखोइगे इसिंग कइका थांगत्रिङैदा चेंगसे हाना फटलौना जामथोगा खितांग ड्राई ओइना मचुम चुम थोकपिरगा थम्बियुको अदुना फबने आइगिदि ngasiसे थबक सुचेन मनदना खितांग थुना थोंबा दुगिने अदो फी सिदा आइसु फजना खितांग ड्राई ओहले अदुगा कनो तौसे गी हापसेबा अखोइगे ड्राई ओरगदि गी से हापा मतमदा चेंगदुगी मनुंग यौना फजना एब्जॉर्ब तौनिदनको अदुदुगिनेदा अदुगा गी से अखोइगे प्योर गी असेंबा तांगबदो अदु हापसु याइको अदुबो आइगिसिदे अखोइगे उसोपता कइदा थोंबदुगा चप मानना हेता तौजरगे अदो डालडा गी दुनिको होंबदो अदुदो स्पून अहुम हापजरे फ्रिजदा थम्बै लोइ फमजले अदो मही ओइना हापगदि टेबल स्पून अचौबदा अहुमगी चांग ओइरकदोइनिको अदो अखोइगे स्पूनजे टी स्पून हाइबंगा टेबल स्पून हाइबंगा खेतनाबनिको अखोइगे कमेंदगा चेयर स्पून गाइना अदुम फगी तौबिरे कैसुबुदि सौजदे दुइतासु अनिदुगी खेतनाबदु लैदनको अदो फजना मिक्स तौथोगे दो इसिंगसु खितांग साराबा माले अदुना चेंग जामिङै सुमाइना ड्राई तौरिङैदको मैदुसु अइना गैस तो लो फ्लेम दा थम्मिनेबा साबा हेमनखिनेना येंगाजिको जे अदो संगोमसे अखोइगे सनगी संगोम ओइगेरा एनी अपाम्बा मा हापियुको कसुमतबुदि काइदे अखोइना नहांगे अदुम पक्थोंदा थोंगिदुने अदो ngasigiदि मागी टेस्ट से असेंगबा महाउदो अदु ताहनगेना तौजबनिको अदुगा संगोमसे लोइना हापचलोइगे खरा खाओगे रें खाओरिबदु करम कांदा थाक्तोइनो हाइबदु मथंग मथंग येंमिनासे वीडियो से लोइद्रि फावबा येंबियुको अदो तंखाइ खरा हेलपना हापे अदुगा फजना उतंग ओखाइबिगे अखोइगे लमसिंग याउदनबा मतुम मतुमदो याउदनबा अदो तेजपता सिंगतो हापचलसे तेजपता ने इलायची खितांग तरेंपान अमगा सुदोगा हापचनगे अदो इलायची से अखोइगे चाबा कांदा अंगांग कइना याम हाइनादरे काइना तौबा याउबिरगदि अखोइगे पाउडर तान तखाइबिरगा हापियुको अदुइतादि चाबा मतमदा साइबदा हाइनादबा याउएदि हाइररोइबा तखाइरगा ओइना हापना फबने अदुगा चेंगसिसु हापचलगेको अदुना खेर थोंबदि अखोइना नाकल अमदको इसिंगसे मयाम अमा चंगखिने अदुना साहल्लगा थमसिको इसिंगदो हेक वालकपदा हापनबा अयिंगबा हापदि सुआयादेको असाबा दुम हापकदबने अहानबगे हापकदो मचलसिंगसे लोइना हापचलगा सुमाइना फजना उतंग ओखाइबिरगे अदुगा मखुम खुमजलगाने अखोइगे गैससिसु हाई फ्लेमदा थम्मगाने फलौना उतंग सौगलनगी दो सौगलमदाइसिदि मनाक्ता दुम लेपगा लैसिको नत्रगदि उहौद्रगदि पातरकनेबा दो फजना सौगलएको दो उतंग फजना ओखाइगे अदुगा चेंगसिंगसिसु खितांग पोपथोरकपा माले अदुगा ngaतंग अखोइगे मिनिट 10 मुक याइबोय कैबोय तौदोइनिको सौगलम मतुंगसे अदुना इसिंगसि याम वाटकी हाना जपचाना हापचनबसु यादे मादि वालब कांदा हापकदौनिको अदुना गैस से अखोइगे लो फ्लेम सु नतबको मीडियम दगी खितांग सु तपना सुमाइना थम्बिरगे याइबोय करिबोयको दो याम थुना मुनमने अदुम मिनिट 10 बो फादे दो महीसिंगदो लोय कंगजल लेरमे दो मरक मरकता अखोइगे खितांग मखादो कादनबा खितांगसु अखोइगे ओपिबा फैको मनिंगदो हेता कासनगनमनेबा दो ngसाइगे संगोम खरा थमौबदो अदुइदो इसिंग असाबसिका थिलेको
ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯍꯤꯗꯨ ꯌꯥꯎꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯃꯍꯤ ꯑꯋꯥꯠꯄꯗꯣ ꯍꯥꯞꯁꯦꯕ ꯑꯗꯣ ꯁꯪꯒꯣꯝ ꯃꯍꯤꯗꯣ ꯍꯩꯖꯤꯜꯂꯁꯤ ꯁꯪꯒꯣꯝꯁꯦ ꯑꯣꯠꯈꯥꯏꯕꯗ ꯌꯧꯗꯕꯒꯤ ꯇꯨꯝꯗꯕ ꯃꯇꯨꯝ ꯌꯥꯎꯔꯝꯃꯤꯅꯦ ꯑꯗꯣ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯒ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯑꯗꯨꯕꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯑꯃꯒ ꯍꯩꯖꯤꯜꯂꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯕꯤꯔꯒꯦ ꯑꯗꯨꯒ ꯑꯣꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯥꯕꯩ ꯃꯃꯥꯏ ꯄꯥꯟꯕꯗꯣ ꯑꯣꯠꯄꯤꯔꯣꯅꯀꯣ ꯅꯠꯇ꯭ꯔꯗꯤ ꯐꯔ ꯂꯥꯎꯅ ꯌꯥꯝ ꯇꯣꯏꯔꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯆꯥꯛ ꯊꯤꯕꯒꯤ ꯈꯥꯕꯩ ꯑꯁꯥꯡꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯂꯩꯔꯒꯗꯤ ꯑꯗꯨꯅ ꯌꯥꯝ ꯐꯩ ꯑꯩꯗꯤ ꯀꯦꯛ ꯁꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯏꯂꯦꯠ ꯅꯥꯏꯐꯁꯤꯅ ꯍꯦꯛꯇ ꯇꯧꯔꯕꯅꯤ ꯂꯩꯇꯗꯅ ꯑꯗꯣ ꯃꯅꯤꯡꯁꯦ ꯌꯥꯝ ꯀꯥꯁꯟꯒꯦ ꯇꯧꯕꯅꯤꯀꯣ ꯃꯅꯤꯡꯁꯦ ꯐꯖꯅ ꯑꯣꯠꯄꯤꯌꯨ ꯑꯗꯨ ꯃꯨꯜꯂꯕ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯃꯆꯪ ꯉꯥꯛꯇ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯦ ꯁꯥꯡꯅ ꯐꯖꯅ ꯂꯩꯔꯦ ꯃꯨꯜꯂꯕ ꯌꯦꯡꯉꯁꯤꯀꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯃꯦꯠꯂꯒ ꯌꯦꯡꯁꯦ ꯆꯦꯡ ꯃꯃꯤꯠ ꯌꯥꯎꯔꯤꯕꯅ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯃꯨꯜꯂꯦ ꯆꯦꯡ ꯃꯆꯪ ꯑꯩꯈꯣꯏꯒꯤ ꯃꯃꯤꯠ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯤ ꯒ꯭ꯌꯥꯁꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯑꯗꯨꯝ ꯊꯝꯃꯒꯅꯦ ꯑꯩꯈꯣꯏꯒꯤ ꯕꯗꯥꯝꯁꯤꯡꯁꯦ ꯍꯥꯏꯐꯦꯠ ꯃꯍꯥꯎ ꯂꯩꯅꯕ ꯘꯤꯁꯤꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯒꯦ ꯉꯧꯕꯤꯒꯦ ꯉꯧꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯉꯧꯗꯕꯤꯗ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯕꯅꯦ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯘꯤ ꯑꯁꯦꯡꯕꯗꯣ ꯈꯤꯇꯪ ꯁ꯭ꯄꯨꯟ ꯃꯆꯥ ꯑꯃ ꯐꯥꯗꯕ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯁꯨꯅꯠꯁꯦ ꯀꯥꯖꯨꯁꯦ ꯈꯔ ꯑꯃ ꯍꯥꯞꯄꯦ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯄꯤꯔꯒ ꯑꯗꯩ ꯀꯤꯁꯃꯤꯁ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯒꯦ ꯌꯨꯕꯤ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯒꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯅꯝ ꯅꯨꯡꯁꯤꯅꯤꯗꯅꯀꯣ ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯉꯧꯗꯣꯏꯅꯦ ꯀꯨꯏꯒꯗꯕ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯃꯆꯨꯁꯦ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯈꯤꯇꯪ ꯍꯥꯏꯐꯦꯠ ꯂꯥꯛꯀꯅꯦꯕ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯅ ꯈꯦꯔꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯆꯦꯡꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯕ ꯁꯤꯒꯁꯦ ꯐꯖꯅ ꯉꯧꯊꯣꯛꯄꯤꯔꯒ ꯂꯣꯏꯅ ꯔꯦꯗꯤꯗ ꯇꯧꯔꯒ ꯊꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯟꯅ ꯂꯣꯏ ꯔꯦꯗꯤꯗ ꯇꯧꯊꯣꯛꯄꯤꯕ ꯑꯗꯨꯒ ꯗꯥꯜ ꯆꯤꯅꯤ ꯃꯆꯦꯠ ꯑꯃ ꯈꯤꯇꯪ ꯁꯨꯗꯣꯛꯀꯦꯀꯣ ꯑꯦꯂꯥꯏꯆꯤ ꯈꯤꯇꯪ ꯑꯃꯒ ꯂꯥꯁꯀꯤ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯨꯞꯅ ꯁꯨꯕꯗꯤ ꯈꯔ ꯋꯥꯏꯑꯦ ꯑꯗꯣ ꯒ꯭ꯔꯥꯏꯟꯗꯔꯗ ꯐꯠꯂꯥꯎ ꯇꯛꯈꯥꯏꯕꯅꯗꯤ ꯊꯨꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯆꯞꯄꯤ 2ꯒꯨꯝꯕꯒꯤ ꯆꯥꯡ ꯈꯤꯇꯪ ꯍꯥꯞꯀꯦ ꯗꯥꯜ ꯆꯤꯅꯤꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯩꯌꯦ ꯑꯗꯣ ꯍꯩꯅꯗ꯭ꯔꯒꯗꯤ ꯍꯥꯞꯄꯤꯔꯣꯅꯨꯀꯣ ꯉꯁꯥꯏꯒꯤ ꯌꯨꯕꯤ ꯑꯁꯣꯏꯕꯁꯤꯡꯗꯣ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯆꯤꯅꯤꯁꯦ 400 ꯒ꯭ꯔꯥꯝ ꯑꯃ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯁꯤ ꯑꯃꯨꯛꯇꯪ ꯐꯖꯅ ꯍꯥꯏꯐꯦꯠꯇꯪ ꯁꯧꯍꯟꯒꯦ ꯃꯩꯁꯦ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯈꯤꯇꯪ ꯂꯩꯈꯠꯂꯒ ꯆꯤꯅꯤꯁꯦ ꯇꯨꯝꯅꯅꯕ ꯑꯗꯨꯒ ꯑꯃꯨꯛꯇꯪꯁꯨ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯦꯀꯣ ꯑꯗꯨ ꯌꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯃꯃꯤꯠ ꯌꯥꯎꯔꯤꯕ ꯌꯦꯡꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯀꯥꯟꯗꯨꯗ ꯆꯤꯅꯤ ꯑꯗꯨꯝ ꯍꯥꯞꯍꯧꯕ ꯌꯥꯔꯦꯀꯣ ꯍꯥꯏꯐꯦꯠ ꯁꯧꯍꯜꯂꯦꯀꯣ ꯆꯤꯅꯤꯁꯨ ꯂꯣꯏꯅ ꯇꯨꯝꯃꯦ ꯑꯗꯨꯅ ꯒ꯭ꯌꯥꯁ ꯑꯣꯐ ꯇꯧꯔꯦꯀꯣ ꯒ꯭ꯌꯥꯁ ꯑꯣꯐ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏ ꯅꯠ ꯑꯉꯧꯕꯁꯤꯡꯁꯦ ꯌꯨꯕꯤ ꯑꯉꯧꯕ ꯀꯤꯁꯃꯤꯁ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯦ ꯀꯥꯖꯨꯁꯦ ꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯁꯤꯅ ꯀꯔꯄꯨꯔꯅꯤꯀꯣ ꯀꯔꯄꯨꯔ ꯃꯆꯦꯠꯇꯣ 3 ꯈꯛꯇꯅꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯊꯨꯒꯥꯏꯔꯒ ꯍꯥꯞꯆꯤꯟꯕꯤꯔꯦ ꯀꯔꯄꯨꯔ ꯆꯥꯕꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯥꯟꯅꯕ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯒ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯀꯔꯄꯨꯔ ꯍꯥꯞꯄꯁꯦ ꯃꯤꯜꯛ ꯃꯦꯗꯁꯦ ꯈꯔ ꯑꯃ ꯍꯥꯞꯄꯒꯦ ꯉꯁꯥꯏ ꯆꯤꯅꯤꯗ ꯍꯟꯊꯈꯤꯕꯗꯣ ꯃꯤꯜꯛ ꯃꯦꯗꯁꯦ ꯍꯥꯞꯄꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯆꯤꯅꯤꯗꯣ ꯑꯩꯈꯣꯏꯒꯤ 500 ꯒ꯭ꯔꯥꯝꯒꯨꯝꯕ ꯍꯥꯞꯄꯤꯌꯨꯀꯣ ꯑꯗꯨꯒ ꯆꯤꯅꯤꯁꯦ ꯉꯟꯅ ꯍꯥꯞꯆꯤꯟꯕ ꯌꯥꯗꯦꯀꯣ ꯆꯤꯅꯤ ꯉꯟꯅ ꯍꯥꯞꯆꯤꯜꯂꯒꯗꯤ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯈꯦꯔꯁꯦ ꯊꯣꯡꯕ ꯀꯥꯟꯗ ꯁꯥꯠꯇꯣꯛꯄ ꯁꯛꯈꯥꯏꯕ ꯃꯄꯨꯝ ꯂꯩꯇꯕ ꯌꯥꯎꯕꯅꯦ ꯑꯗꯨꯒꯤꯗꯣ ꯆꯤꯅꯤ ꯉꯟꯅ ꯍꯥꯞꯆꯤꯟꯕꯩꯅꯤꯀꯣ ꯑꯗꯨꯅ ꯆꯤꯅꯤ ꯊꯦꯡꯅ ꯍꯥꯞꯄꯤꯌꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯁꯦꯡꯕꯒꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯆꯦꯡ ꯃꯃꯤꯠ ꯌꯥꯎꯕ꯭ꯔꯥꯅ ꯌꯦꯡꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯆꯞ ꯆꯥꯒꯗꯧꯅꯤꯀꯣ ꯑꯗꯨꯒ ꯘꯤꯁꯦ ꯁꯤꯅ ꯘꯤ ꯑꯁꯦꯡꯕꯗꯨꯅꯤ ꯁ꯭ꯄꯨꯟ 2 ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯃꯨꯛꯇꯪ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯁꯤ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯣꯏꯔꯕꯅꯤꯅ ꯍꯥꯞꯊꯖꯔꯛꯑꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯦꯔ ꯊꯣꯡꯕꯁꯦ ꯀꯩꯁꯨ ꯂꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯅ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯐꯖꯅ ꯊꯣꯡꯕ ꯌꯥꯏꯀꯣ ꯏꯆꯥꯁꯤꯡꯒꯤ ꯕꯥꯔꯗꯦ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯤ ꯃꯌꯥꯝ ꯄꯨꯟꯒꯗꯧꯕ ꯄꯥꯔꯇꯤ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯒꯥꯅ ꯕꯥꯃꯣꯟꯅ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯊꯣꯡꯕ ꯌꯥꯏ ꯑꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯃꯥꯒꯤ ꯃꯦꯖꯔꯃꯦꯟꯁꯤꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞ ꯃꯦꯂꯥꯗ ꯊꯣꯡꯕ ꯀꯣꯔꯐꯨ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯄꯤꯛꯊꯟꯅ ꯊꯣꯡꯉꯤꯕ ꯈꯦꯔꯗꯣ ꯆꯦꯡꯁꯦ ꯀꯦꯖꯤ 2ꯅꯤꯀꯣ ꯑꯩꯒꯤꯁꯤꯅ 800 ꯒ꯭ꯔꯥꯝꯁꯅꯦ ꯑꯗꯨꯅ ꯀꯣꯔꯐꯨ ꯇꯪꯈꯥꯏ ꯑꯃ ꯆꯥꯎꯕꯅꯦꯕ ꯊꯟꯒꯦ ꯇꯧꯕ ꯈꯤꯇꯪ ꯋꯥꯠꯂꯤꯗꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯔꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ